NRC sana handana mito khandoloba matung delimitation tawdrapati mito sing nalam namas ita piri basai theng na bangam loi haina lamna yesuge mele case Ibomcha na phongdokre Manipur Rural Livelihood Mission gi mi makhada punsigi mangal VLF na sindra Nonggrain Primary School da pangthoki ba back to school campaign gi thorong mari leina na phongdokhibani tormadu da MLA na makha taraduna Manipur da illegal immigrant masing khangdana sangsilaktuna demographic imbalance thole masigi mathata lamda masigi yelho mi singda Fong na singnarakba lamdam asida makhoi laipak ama semdana bahonarakle haibasi khangnare laliba 2027 da mikok thigani haina thorang toribasi NRC sana handuna mitop sing hana khandoloba matungda mikok thigadabani karigumba mitop khandok howdaba taragadi mikok thibasida mitop masing hen khragani loinana mitop na masing henba census report infam warga delimitation tawlabati yamna sauna amang malakani haiki Delimitation laisi kare hai no hai kanda hanagi leriba kendra hupuse masi missing ki matungi na enthokna rakhadoiba aduna 2001 amasung 11 gi mikok thi gi bidugi missing gi matungi na delimitation tawradi tampak sida muk sit khara mang dore singda misu lising am laidu dane lising ohum laigaina electoral roll re sennaga semjal lamba yam yaurame hanadagi manipur da koi laiminaraba manipur dagi horokpa adu kaisu kaide aduna taba mai kangu se masing ya khalaga moina manipur se moina pai dagi moi gi oiba lebak sem ga dagi tona to lebak ki mi me am se pusala ga khoi dagi hena masing hin ka khidori ne adu me am check to